Mayai kabani shayon bada chenaba miyoi singi mathakta chairak pinaba March ta fawgi manungda fast track court linglagani haina Chief Minister and Birena Laukokre. Jarumai thabana akoibagi fiba mamadi leibak leihau manghanba tanatana miyoibagi hakchang dasu sokhali haina Agriculture Minister V Hangkaliana pongtorakli. Chahiyama Fazilak Laba salary pitok tabagi mayokta all Manipur newly appointed employees volunteers sing na Kuyatong the Labor PWD office Thong Loan Sinkre. Manipur lengak na Loktak kadanaba apapa makalgi bill putok piyo hay na all Loktak Lake Area Fishermen Union Manipur na appeal tawakli. Amasung state level physically challenged sports meet English ani Taragani-pan CF and PD Minister Karam Shyam na ngasi Kumalampak main stadium da hawdokre. Mayam bukurum zari adom yengbirisi Impact News ni Prime Time Manipuri News Bulletin da ikhaidam jantazina huje pungja si fawbugi moriba pausing mayam da pizari. Kunai sigi naharolamadi tunglam chatpu chingthabada achauba thoksil oiriba mayai kabanisha yonbada chenaba miyoi singi mathakta atienba matamda chairak pinaba March tha manung fawbugi manungda first track court linkhat lagani mayai kabanisha gi potlam sing police na farabasu yonbagi masing hengalakpagi mami ubadagi khongthang asi paikhalakpani haina Chief Minister Nongthombam Bire na phongdokre. Wafamasi, ngasi Manipur State Legal Services Authority na sinduna pangtokpa legal services scam hawdokpagi thoramda phongdokhibani. Lamboi khongnang khongda leiba Manipur Trade and Expo Center da pangtokhiba thauramadu CM na nupi singi mayokta chathaba crime sing thingnaba linkhatkiba fast track court kumna nishagi matangda nauna hangdokkadarba fast track court asida Sanglabada tha ahumdagi taruk fawgi manungda drug ka mari leinaba case sing loishinduna matik chaba chairak piba ngamlagani. Center amadi state government na paikalakliba scheme sing miyam da yauhalibra natraga yauhandribra amadi kadai da kari watli haina MSLSA na khongthang lokhatpada nungaiba phongdokhi. Indian Constitution ki matung ina judiciary da ladiba miyoi sing asina lokhalakliba khongthang asida executive ki manung channa ladiba government ki loisang sing na mating piba mathautai. Center amadi state lainga ki makhada miyam da fanghangadaba scheme kaya lairabasu state asigi mishingi chada yankhaidi scheme sing asigi mamuttana khangdri. Scheme sing asibu mamuttana khanghanduna fangpham thokpa miyoi singi hak matik chana fangnabo hotnabada aikhoi punna sarok yaminasi haina Chief Minister na appeal tarokli. Loinana kem asi state asigi chingi mafam sing da su pangthokpagi tangai fadaba lei haina mahakna makhataki. Karamai tawna drug se henkalai no. Karamai tawna phabadi lepte karbar tobusu lepte masi karai da soiri noina koina tigat pa matamda some clue kharai koina phange and high the clue do madu solution nama pura kanda Manipur dagi drug se mapung phana muthat pangamna ba koi athuba matamda tupi gi damakta fast track court link khat ki ba damaina drug ki damakta drug ka chena ba mi sing da tha ahum da na daga tha taruk da pharaga ain gi ba dandi pinan ba dongta fast track court ma Mars tha phawgi manungda soida link lagani hai karamai tawna ngasigi thoramadu da saruk yakiba law minister L Jayanta Kumar na leibasi ki constitution na semleba ain gi chatna kanglon sing leibagasi gi mipum khudingmakna khangba tangai fate ain gi kanglon sing khangde haina leithokpagi mahutta leibasi gi citizen ama oina tangai fadana khangdaba yadabani haibagi wakholo na mang tharaga chatna kanglon sing asi mamuttana khangjinbiu Center amadi state laingak na paikhalak leba scheme sing matau karam na miyam da khangan gani haibagi pandam da MSLSA na lokhalak liba khongthang thagatli haina phongdokhi ngasigi kemadu da tongan ba department sing mingoina health education lever CFNPD yauna tongan ba stol taragani pan hangdoktu na miyam da kanaba piki Manipur State Legal Service Authority na kanno honajadana
ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀ ꯄꯨꯂꯞ ꯇꯥꯏꯗꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯦꯚꯦꯜ ꯑꯩꯈꯣꯏꯒꯤ ꯋꯥꯛ ꯇꯧꯕꯤꯔꯤꯕ ꯃꯈꯜꯒꯤ ꯒ꯭ꯔꯨꯞ ꯈꯨꯗꯤꯡꯃꯛꯀ ꯃꯗꯨ ꯇꯥꯁꯤꯟꯅꯖꯔꯒ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯔꯀꯥꯔꯅ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯅ ꯃꯌꯥꯝꯒꯤ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯛ ꯑꯃꯃꯝ ꯔꯥꯏꯠ ꯑꯃꯃꯝ ꯄꯤꯔꯤꯕꯗꯣ ꯀꯗꯥꯏ ꯐꯥꯎꯕ ꯌꯦꯡꯁꯤꯜꯂꯤꯕꯒꯦ ꯀꯗꯥꯏ ꯐꯥꯎꯕ ꯄꯦꯀꯦꯖ ꯄꯤꯔꯤꯕꯒꯦꯅ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯣꯜ ꯍꯥꯡꯗꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯦ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯒꯦꯜ ꯁꯥꯔꯚꯤꯁ ꯑꯣꯊꯣꯔꯤꯇꯤꯅ Education Minister Thokchom Radheshyamna tamliba mahai asina tungda kari kanaba purakkadage haiba sina mahai tambagi khwaidagi maru oiba wafam oigadabani haina phongdokre. Manipuri da laiba IZR South Campus manungda laiba Some Rifles Public School gi annual day gi thoramda minister na wafam asi phongdokibani. Thoramadu Minister Radheshyamna makatarodun hai karigumba ai hak haiba sina mahai tamba loiraba matung government ki thabak thibagi mahut ishagi oiba thabak tawjaduna atopa miyoi singbu thabak piba ngamnaba hotnagadabani. Mama mapa oiriba singnasu makoi makoi gi macha singbu chumdagi lairik tamhanba khak natana afaba wakhalon leinaba hakchang yauna pumnamakta afaba tambigadabani haiki mahiloi sang adubu chalairiba Assam Rifles pusu lamdam asige mahigi thakta ahongba puraknaba hotnabagidamak minister na thagatki Toramaduga da mahiloi sang adugi tungan tungan bai hiramda mapok thongba mahiroi singda manamathum khusinaki Giving rewards, awarding students who have excelled in different areas of education is a must, and it will go a long way in making students, motivating them. Then life is the best school, and experience is the best teacher to teach you to lead a meaningful life and also to let others meaningful life. Just to lead myself a meaningful life, if we are not allowing others, letting others to lead a meaningful life, that means I am not educated. CI College Bishnupur gi department kaya da leiriba oza watpagi khudong chadaba amadi infrastructure gi awatpa kaya si koknanaba lainga ki education minister amadi mari leinaba authority sing gi pukning chingsilakli college asigi student union athokpa cherol amada anoba semester gi class hogalakliba si nangnaba skill based course sing gi computer set sing yauna athubata awat apa sing asi men khatpi daba tarabadi maduda torokpa thokhaningdaba thodok sing gi apa phatta pumba education minister amadi mari leinaba authority singna pugadabani haina cherol asina makhatari Indian Association of Hill Farming Meghalaya Indian Council of Agriculture ICR NES Regions amadi Central Agricultural University Imphal na sinduna rice residue burning in Manipur haiba hiramda nongmig oiba brainstorming workshop among asi chingmairong da laiba classic grand da pangthokre Law loklaba matungda charu mai thadokuna manghanba amadi masigi matangda kari tawba yabagi haina khana nainabagi thauram aduda saruk yakhiba agriculture minister V Hankhalia na phongdokibada Law singu tawbana state asigi senmitlon gi yanglen saru oiri loinana farming community na state asigi law singu bagi yanglen saruni lam yamna leitrabasu lamdam asigi lawmi singna law ubuga mari leinaba pothok sing amadi maru oina cheng puthoktuna lakli State ki hotna jamana sibu masak khangbiduna leibak asigi oina Englishing aniga taraga mathoi taraga nithoi amadi Englishing aniga taraga nithoi taraga humdoida thangna thangnana Krishi Karman Award Manipur na fangba ngamkhre haina phongdoki adubu laibak thibadi law sing utawduna law lokpal loiraba matung lemhoba charu sing mai thadoktuna manghanbana maramoiraga akoibagi fibam amadi leibak leihauta amangba thokhanbata natana miyoibagi hakchang dasu mangningai oiba pochak kaya thokhali Charu sing mai thadokuna manghanbagi mahutta vermicompost che amadi atopa makhalgi pothok puthokpa ngamnaba hotnabana lamdamasig economy da kanaba piba ngamgani haina mahakna phongdoki Soil health card is a major initiative of the government. The soil health card is being taken up in the state to increase production and productivity of crops. This issue of soil health card to the farmer is meaningless if burning of rice residues continues. To make a statewide fruitful program of soil health card, it is felt need to organize general awareness program on effects of burning rice residues on soil and environment. Namit mari ni chupna chathagadaba District Institute of Education and Training Imphal West ki anirak suba diet week ngasi hawdokre
DM College campus to labor diet Imphal West Loishang the Pangthokpa Thoramadda Training Center Sige Principal Gina Thongramna Center Sida Training Taudiba Trainee Mahiroi Singna Masamasagi Skill Uthoktuna Personality Development Lainabagi Pandamda Mapung Oina Week Asi Chathabani Elementary Teachers Training Center Sida Trainee Oidiba Mahiroi Singi Curriculum Syllabus Ki Manung Chana Chathaba Thoramasina Trainee Singbu Tungda Matik Chaba Ozama Oina Nabahot Nabada Chong Namating Oidagani Haina Mahanga Fongtoki पुथोइबा अखोइगी स्टेट सिगी ओजासिंग मरुइना मोइसे मतिक चाबा ओजामा ओइनबा सिगी पांदम जे थंबिरगा अखोइना सिगी फंक्शन जे पांगथोक जबनी मोइना स्कूल दा ओजा ओइरपा कांसिदा मोइना सु सिगी नॉलेज अदुगा सी ट्रेनिंग हैव पोट से मोइना स्कूल सुजा ट्रांसफर तौरगा फ्यूचर दा पुथोरक छात्र सिंग जे मतिक चाबा छात्र अमा ओइना मसागी पर्सनालिटी डेवलपमेंट ओइना बाना सिना अखोइना पांगथोक जबनी Ngarang nung tilpung ahu makai tabo matamda charangpat maning laikai dagi thokchom ratan chahini fuga taret apopa TH Jugesor kauba mioy mabu khongjonggi samaram lamkhai da nongmaina kaptuna hatkibadu lo na thinkraba UNLF na kunayesigi chatnabigi wangwada nupibu namduna ikai khumnaba manghan biba amadi nupi khunaibu atamnana temsingnabagi damak sibagi chairak pikibani haina sengdorokli Ratan Haiba Mio Esina English Aniga Taragani Togi September Taraga Marida Pokchaba Machana Lauba Mamong Nupibu Mayumda Thinbigani Haina Puraklaga North Eosida Laiba Hotel Amada Pusilaga Nongmaina Namduna Kihallaba Matungda Nupioi Bigi Ikai Kumnaba Kayarakana Manghan Kiba Mioini Haidi Mutsilaklaba Lamdamasigi Ariba Instruments Singbu Hingat Hannabagi Pandamda Traditional Musical Instruments of Manipur Hainaming Tonba Workshop Kam Production Program Pangthokre Program Thoram Asi Kwakatel Soibam Laikai Nangmairakpam Jila Tombina Sinduna Lamboi Kongnang Kongda Laiba Progressive Artists Laboratory Palgi Auditorium da Pangthokibani Ministry of Culture, Government of India gi Sentang Makada Pangthokpa Thoramadda Saknai Raba Playwriter amasung Theatre gi Director Buddha Jingthamna Yalhongai dagi Hauna Ipaipu Singnas Ishai amadi Jagoi gi Thoram Pangthokpada Seasonaramba Musical Instrument Kaya Sabina ba amadi Kongbina ba Laitabana Nongmagi Mutsilakpa Sida Mipaiba Fongdoki Ngasigi Thoramadda Padmasri S. Thanil amadi Amjugi President ki Saroj Kumar Su Sarukyaki Technopol District ki Manung Chanba Machi Khul amasung Simang Khul gi Chingsang Singda Ekar Kuntraga Taruk Lomda Heroine Sungnaba Tharamba Poppy Pambi Singh Yantatuna Manghankre Poppy Pambi Singh adu Technopol gi DCKH Ragumani SP Dr. S. Ibomchana Luchingba Tim Galoina Nipan Suba MR Taraga Nipan Suba AR Nafki Personnel Singh Yauna Yauba Kangbu Amana Poppy Pambi Singh adu Manghankibani Ngasi manghan kiba Poppy Pambi Singh adu lupa koti aniga lak taraga taruk lomgi senfam oigani hairi Local market lupa lak humok oigada ba opium kg aniga gram chatar kamar futaraga taret ka konana mioi ama ngasi Wangjing Bazar dagi fare ngasi nungtil pung umakai taba matamda SP Imphal West ki meeting makada narcotic cell Imphal West na PS Thawal PS amadi Kakching Police Station ki apunba team amana mioi SC fakat kibani fakalaba mioi adudi Chandel District ki manung chanalaiba machi subdivision gi Gomi Khuldagi Thongsai Baite Chai Kungamari apokpa Pau Zatong Baite ni Mahak Makataba legal action lokhat nabagi damak Thawal Police Station gi OC da sinakre haidi Nakalamrom da akak naba pawma fangbadagi Narcotics and Affairs of Border na Police Station na Kangpopi District ki Manung Chan na Laiba Kanglatombi Santipur dagi opium kg manga ga kona na miyoy ani ngarang fagat pangamkre faraba miyoy singa dudi Saitu Gamfasol Subdivision gi Bongzol dagi Luntillal Singson Chahini Fuga Taret apokpa Hemsai amadi Kangpopi Bazar dagi Hen Mingthang Khongsai Chahi Kuntraga Taret apokpa Lalsem Khongsai ni Makoi ani dagi lupa chani Aadhaar card amadi
chingnaningai oiba potlam kaya su fagatpa ngamki hairi makha taba wahang pahong ki thabak chathari haina na police station gi PRO na thadrokpa cherol mata khanglakli. All Manipur newly appointed employees English ani Taragatarut PWD ke volunteers sing na ngasi Khuyatong da Labor Public Works Department ke office thonglon sinkrai. Chahi ama fazil kadawraba employees singi salary atuba matamda laingak na pitok tragadi association asina makhal makha kya ge khongjang sangsingani haina chaksilwa thamlakli. Ngasi all Manipur newly appointed employees in 2016-17 PWD ki volunteers sing na Khuyatong da Labor PWD head office ki thonglon sinduna thamki. Mioi amata chathok sa sin tawba yan kide. Association asigi Vice President Y. Chandrasekhar na Impact News da Fongdorapada kumjai English ani ga taragatareta PWD Grade 3 amadi Grade 4 gi employee chahunga nifuga nipan laingak na khanki loinana April thadagi hauraga divisional posting piduna thabak join tawanki adubu employee sing asigi amgel process thingzinduna yamlaba sinmi sing asigi salary pidana lakli. Hiramasi matangda Manipur ki Chief Minister yauna mari lainaba Minister da wakache piduna kanghanba laikre adubu ngasi fawba matik chaba thabok paikhatana laire haina Chandrasekhar na pendaba fongdoroki. Masi matangda koi Concerned Minister unaba chacharure adagi CM da memorandum pijagre akoi chief tasu adum memorandum pigre adu pigra matungsida akoi gi ngasi bawda chap chaba moidagi thajaba yaba akoi gi tang sibugi manungda si yarni natraga sibugi manungda ni akoi je losilani habigi posim akoi da leitaba adun marum markanda akoi gi chap chaba matamam PBU akoi gi tangdang bamu khangan biu habidugi khongjang ne akoi ni changsin jarsi association side tagi akoi karigumba akoi gi tanjari ba demand si phangdragadi makha taba makhal makha kya gi khongjang changsilakani adu sidana dana tobu yaba kai lege habdu yari ba makha akoi changsin ba yaba government gi mai kai changsilakani masi matang da akoi Concerned Minister Public Works Department ki official team amana hauzik oriba National Highway number 2 Imphal Dimapur lambi ki fibam yangsin kre Manipur High Court ki yathang amagi makhada chatkiba yangsin khongchat asi PWD ki National Highway Circle ki Superintendent Engineer Y. Joy Kumar na luchingba kangbu amana yangsin kibani yangsin khongchat asi ki matangda SEY Joy Kumar na Paumi Singh da haikibada lambi asida chatliba gari Singh na arumba pubada limitation laigadra lairoidra haibiki matangda Manipur High Court na pirakpa yathang amagi matung ina yangsin bani. Yangsin basidagi fanglakpa report adu High Court amadi Ministry of Road Transport and Highways da pishilagani. National Highway da cheliba gari Singh na port puba matamda arumba kaya oigadagi haibasi ministry na lepkadabani adubu lambi asigi oinadi sinking zone kaya laibana 25 ton dagi henna chatpada khudong thiningai oi hauzik lambi asi Bharatiya Infra Project Limited na yamna progress laina thabak suduna matamga chanaba lambi ama oinaba hotnari. Panba yabadi Imphal Dimapur ki fibam soklaba lambi asi mamang chahigi November thadagi Bharatiya Infra Project Limited na Kobru Laikhadagi mau forward semba horkibani yangsin khongchat asida High Court ki official amadi Transporter Association singi luchingba singsu sarkyaki. H02 Mau Imphal section jida la iba vehicles in get tonnage sigi limitation laigadra lairoidra having matangda khoi High Court to khone report ama pigadoba not only to the High Court khoi highway administration na lambi jigi matangda khoi authority mo oriba khoi ministry regional officer the khone report ama pigadoba adugi matangda lakcha. Now we are trying to bring a standard road satisfying all the requirements and all the comforts of a national highway, and we will like all the transport to cooperate with us, bear with us for the time being until we find a solution. Overladen weight had recording as a hajariba, permit gadoriba vehicle the Giwang, the Lakududi. We cannot assure the safety, we cannot, I mean, that can again aggravate the situation and the condition of the existing this 25 zone. Government employees singi oiba IT and digital service ki matangda numit taraga marini chupna chathagadaba training program ngasidagi Senapati Extension Center da hagdokre. Minister of Donor ki scheme ama oiba capacity building and technical assistance ki makada Nailit Senapati na sinduna training program adu pangthokpani.
Delhi da pangthokhiba paumi singa unaba mada Indian Army gi General Bipin Rawat na APSPA gi mapangal amuk hanna kannaba natraga henna nauthoknaba hotnaba mathau tade haina phongdokhiba wafambu lona thingkraba lalholop singi apunba lup ama oiriba korkomna akanba mongda yaningdaba phongdorkli Manipur yauna Asia gi atei mafam sing amasung Jammu sung Kashmir da Indian Army na nongma kangdana chathariba mihat mipun sing asi saugatpa mioibagi hakpu karisu thausadaba yamna ngakchau thekpa wangangni haina cherol asina makatana khangalakli Matang Swaisida break Malozaki. Break Matungda, Sekmai Kendragi MLA, Haikam Dingogi Tongal Manakta, Bom Pokai Hanbada, Chenaba Singh Putokpa Ngamdriba Fauba, Makal Makakiagi, Kongjang, Changsilagani, Haina Lautoki Pau, Amadi Manipurum, Somalingi Tongan Tongan, Ipau Sing Puduna Lakchage, Impact News Meeting Tatun Review. Break Matungda Meabo Mukana Taram Nokchari. Sekmai Kendragi MLA, Haikam Dingogi Yumda, Bom Pokai Hanbagi, Tawong, Sekmai Kendragi Miamna, Taraina Logde. Chenaba miyoi singi langla langjil khangdriba fauba makhal makha kayagi khongjing changsilagani haina JEC against the bomb blast at the residence of MLA Dingona lauthokre ngasi Manipur Press Club ta paumi singa unabama da JEC ge convener KH Alexander na hai thogdodu da chathariba Chenariba Singna Sengdoraknaba Kayarak Hanna Hai Krabasu Sengdoraktabane Masina Maram Oidaga Sekmai Kendragi Miam da Chamamnaba Pokale Nakal Muram da Laingaki Maikaidagi Tawong Dok Asiga Mari Lainana Ngasi Fauba Langla Langjil Putokwa Ngamdana Lady Hain Alexander Namakataki Bom Tanamba Amadi Bom Blaski Togdok Adubu Yaningda Bafongdok Tuna Lakliba February Tarada JC gi Meeting Makada Miam gi Wakat Kongchat Ama Chatkani Loinana Chief Minister da Memorandum Ama Pishinduna Togdos gi Matang da Meeting Changbinaba Hotnagani Haina Alexander Namakataki. Panba Yaba Mana Mamang Chahigi October Thada Sekmai Kendragi MLA Haikam Dingogi Yumda Granite Ama Tanamba Loinana Chahi Sigi January Kunga Tareta Yumgi Wal Manakta Bom Pokai Hanbagi Togdok Tokpa Lai Krabani. Andak bom pokhaiba mafam asi ekhoi MLA gi yumasida MLA masa leiba nate MLA gi pokpi haloribi ima loinana isan sing leibani MLA gi yumadu hek thangnana leiba jaga asina ekhoi kurkul gi ekhoi primary health center ne ekhoi dispensary ni aduna langi matamda ana lengsang haibisidi kudong thiba thoktaba ekhoi safety plates na thamaga arak aki hakang nangandaba mafam oina thamlibani adubu haiba se kaisu khandadana Haloriba ima leiba isan nupising leiba asida nupingang leiba yumasida ekhoi na bom pokhai ni basi taseng na ekhoi jesina thamoi sokna nungai taba poksaboloina ekhoi na ninda taujai Morigi SDPO Lawrence ke Munlobu transfer Taurabadi Matam Kaktan Infal Mori Lambi Thingzingani Haina Mori the Labour Hill Tribal Council Cookie Student Organization Mori Amasung Cookie Women's Union and Human Rights na Laingakta Chaksalwa Thamlokli Hill Tribals Council ge office ta mifam ama pangthoklaba matung ban tawbagi wareb asi lobani hairi pawi singa unabad da lobas ke president Gin Khosai Lungdimna Manipur Police ki DGP na transfer tawbagi order thokliba si hayeng nungtil pungani fawbagi manungda handokpiu karigumba lainga ki khongthang asi handoktrabadi bandanatana atopa khongjang kaya ama changsingani haiki Zat amagi official ngahak posting taraga hekta transfer oibisi mayamgi nungaitaba transfer order andak thokibase sarkarna amuk hanna jingbiraga order asi stay tonaba revoke tonaba ekhoi government da request toningi 24 hours gi manungsida government na masi order si handok dragadi ekhoi yaning daba phongdok oina ban strike zat gi ekhoi agitation puthokani Manipur Laigak na Loktak Kananaba Hanagi Loktak Protection Act English ngani taragataruki mahutta anoba billama puthokani haina tauriba si hatu puthokpigano haina All Loktak Lake Area Fishermen Union Manipur alafumna laingaki pukning chungsilakli Manipur Press Club ta pangwi singa unabadu da lobasgi secretary Oinam Rajena Loktak Patanga phaduna hingnaba hotnariba miyoi sing matam kayadagi waduna lakli nakal brom da laingak asina Wetland Conservation and Management Rule 2017 gi makada State Wetland Authority Semlagani Haibasi Taramna Woi Semgo the River State Wetland Authority asi hanadagi Lairiba Loktak Development Authority bu maming onthokpa oirabadi yabangamloi Loktak Development Authority asi Wetland kanbada matik chadaba authority amani mad aduna lamdam adugi miyanga hana tanabiyu haina Rajena makhataki
public hearing gumba adai consultation meeting gumba series tawrakala tha taruk natraga sahi masang tawrakalda prajar singi input mayam do adu lawra matungda harbi binsi koi puthokpa pamjai aduna ta lokta person ekumna public khanghandana puthoki taragali matungda akaiba kayama thurakna hariba binase chayena bu oirakani India government makhara September ki tang 16 ta Wayland authority ama senoi state kisu state Wayland authority sembo da lakhiba asida Loktak Development Authority na hariba Wayland Authority sigi mahu singani haina haripase akhoi state asigi onadi yam leipak thiba adugumba khongthang amani Thabok-tagi potharagadaba Thawal District ki DCL Nabakishorbu District Administration Thawal gi staff sing na sinduna harau tayamna kainam gi thoram amang asi Thawal DCA conference hall da pangthokre thoramadada Thabok-tagi pothakargadaba DCL Nabakishorna district level officers sing na thabok tawba matamda makha taba officers singa thamoi sengna tathok tasin tawnaraga aruba thabak oirabasu laina pangthokpa ngamnaba honagadabani haina phongdokki Inkum jali sing ane taragama thogi April kungama panda Don Bosco gi relics na Imphal da ahanbu oina langjing da leiba Don Bosco School da laklamba numit adubu ningsing du da memorial stone na mangasi maikhum hangdokre Don Bosco alumni kongjangna langjingna sinduna pangthokiba achamba thauram amada ningsing khubam adu Don Bosco School langjing gi father Sebastian na maikhum hangdokhibani thauram adu mari leina na Don Bosco School gi oza sing da achamba khudol tamduni kai khumna ba utki ngasi chahi tari nipan mangda Don Bosco se lam Don Bosco hai akhona aseng magi magi relic na magi masa se part khara thona khaido ka da magi muti sar part sing machet machet hapaga part sing sina world se tour tobuni tour tobusida India da lakpa relic si ihan hana Imphal la tai India da atu bhum jate India Imphal da han lai adu Imphal la kan da akhoi gi Don Bosco langjing sina ihan han ba Don Bosco institution ne ko mana la ambase akhoi gi motto male for the poor and for the youth na alumni gi Don Bosco alumni gi adugi mari lena activities me ama khoina akhone chatana adi youth center chatana komoiga interact tawdana khoina ngam mateng pangdana man tawna activity me am chathare Kangla mai gi anoba branch samangasi hangdokre anoba branch asi samuro mayalekai da hangdokhibani samuro branch asi hangdokpagi thoramda ipsa gi advisor ibotombi khuman Kangla mai gi president wai lairik laima madi anoba branch asi gi president sanasam ongbi de anobi su saryaki Inkum jali sing ani taraga taruki police constable male gi DPC loi khraba candidate singi lupna kumja ili sing ni taraga hundoi taraga tarukta pangthokhiba constable lawnaba DPC loi khraba amadi hauzik fawba haidoktana lairiba sibu athuk matamda haidokpiyo haina lobasigi cherol amana khangalakli apunba candidate lising ni pan henbagi tangdangba ama lakhiba February taruk fawgi manungda khanganbiyo haina so cherol sina makhatari Salaibam Films Production gi Manipur Digital Feature Film Fisa Kol ngasi lamfelda leiba Sanka Talkies da release tawkre film asi Jitendra Ningombam na direction pi bani amadi S Angau Sanana puthokpani Sanka Talkies da so utkhiba film asi miyamna yamna pamna yengnaki film asi da Asok Reddy Manant Bizu Narmada Ratan Lai Kaboklei Inaukcha Jenny Idhau Dharna Manjuri Lalitabi amadi Ranjit Lai Khuram na chingba maroiba miyoi singna saktam langli Moirang Trong Laubida MLAP Sharachandra ga meeting makhada free medical came among asi pangthokre NSPC amasung Loktak Power Station Manipur gi Tiangbang ga loinana pangthokiba came aduda chorakna miyoi chamanga mu lying kibaga loinana hidak langthak kaya su lemna yanthoki Hauzi ngasino magi sanabagi pau All Manipur Disabled and Handicapped Persons Association na Sinduna State ki thakta pangthokpa physically challenged sports meet English ni taraga nipon CFNPD Minister Karam Shyam na ngasi Kumalampak Main Stadium da hogdokre participant chamaga marfuna sarkyaduna hayeng fawba chathagador sports meet asi hogdokpa thoramda Minister Karam Shyam na phongdokibada
mimanadaba thidana challenge haibasi mipum khudibakna tawfam thoi tawriba challenge aduna afaba maikaida purakpa ngamlabadi society asida kanaba piba ngamgani haiki miyamdagi khara sothai haina launariba differently able persons sing asi kunai asida makhoi su tonthana leitraba matamda kunai adu chakotpa ngamgani haiki maramaduna government amadi mari leinaba loisang sing khakta nathana laikai club amadi individual gi thakta aikhoi punamakna isha gi ithoni khanduna makhoibu wakhal chawthokna hinghanbada punna hotnaba mathau tai haina phongdoki sports meet asigi hogdokpagi ngasigi ahanba eventa long jump pangthoktuna physically challenge oiriba miyoi kayana sarukyaki अहानबा हाइबोक T20 क्रिकेट टूर्नामेंट की क्वार्टर फाइनल मैच सिंह साननबा सेम साबा लोइख्रे मणिपुर क्रिकेट एसोसिएशन की मिटिंग मखादा लंगथबाल स्पोर्टिंग क्लब न सिंधुना ngase लंगथबाल पब्लिक ग्राउंड दा सानकिबा टूर्नामेंट असigi अहानबा लीगता ESU वांखैना टॉस ngamduna मैच असigi अपीब ओवर कुंदा बैटिंग हाना सानकिबदा ओवर कुंदा विकेट निपान तुरगा रन चामगा यांखै हुमदोई लौबा ngamki मैच असigi अनिसुबा इनिंग सानकिबा PT CC Patsoina match ki apiba over kunda wicket taruk turuga supna gi ran chamag supna taruk khak lawduna match asi ran nifuga tareta maiti banangki ESU wangkhai gi all rounder mehulna run kuntraga taret amdi wicket ama lawduna match asi gi man of the match taki cricket tournament asi gi ngasi nuktil sanakiba aroiba lektana SCCC singzamaina toss ngamduna batting hana sanakibada match asi gi apiba over kunda wicket taruk turuga ran chamaga marfuga mari lawki masigi paukhumda ani suba inning sanakiba YAC High School na apiba over kunda wicket hum turuga ran chamaga yankhai ga mari khak lawduna match asi ran nifuda maiti banaki ball taraga manga da out oidana run kuntraga nithoi lawkiba SCCC singzamai gi batsman Dargesna match asigi man of the match taki chathariba T20 cricket tournament asida cricket team kungama thoina sarukyari mathang thagi anida tournament asigi quarter final match ani sanaragani Manipur Badminton Association MBA gi lamjing makhada Yairipok Badminton Association YBA na sinduna non-state Open Badminton Tournament English Taragani-pan ngasidagi Yairipok Bisnu Nahada laiba Yairipok Badminton Association gi indoor stadium da hongdokre tongan ba cash prize sing laigada ba tournament asida open under 19 35 plus 40 plus 45 plus 50 plus hariba category sing asida double amadi single haina khaidoktuna punna sanaroi marfuga nipan na sarok yaduna athoy hen tanagadori Kwakta Bazaar Public Ground da Chathariba Ahanba Hanip Sa Memorial State Level Manipur Muslim Football Tournament ki ngasi sanakiba ahanba match amada KMFC Kairangna LIC Moijingbo Panjel Mari Anita Maitiba PK hariba tournament ki ngasi sanakiba anishuba match amadana RSFC Kwakta na SMMC Santhelbu Panjel Ahum Sinota Maitiba PK Chathariba Tournament asida hayeng ahanba match ta KMFC Kairang amadi YDO Sora loinana anishuba match tana AKSA Kwakta amadi YU's FC Yairipok anin lamba taunargani Mari Suba Ima Panthobi Trophy Men's Open 5-a-side Football Tournament King as League Match Mari Sanakre Kongba Youth Organization as Sinduna Kongban Nongthombam Laikai da Leiba Club asigi Sanabungda Pangthok Liba Tournament asigi ngasi ayuk Sanakiba Ahanba Likta Sangai Pro FC amadi Yova Khergao Anina match asigi apiba matamda Panjal amata chanadana match asi draw chatkibaga loinana Anishuba Liktana LKCC Langthavalna CO Singzamai bu Panjal Ani Sinoda Maitiba Piba Nanki Tournament asigi ngasi nungtil
Sanakiba Ahum Suba Likta BFC Sayangna Nazari FC Ketribu Panjil Ani Sinoda Maitiba Piki Bagaloina Mari Suba Liktana Smoker Kongbana NCYC New Chekon Panjil Ani Sinoda Maitiba Pibangoki Hayang Makata Balik match Mari Sandaragani. Ahum Subaima Manising Memorial State Level for a site Mini Boys Under 35 kg Football Tournament ki semi-final matching Sananaba Sem Sava Loikre. Rising Knowledge Club Kuyatongi Sanabungda ngasi sanakib ahanba quarter final da LKYDA Team B Laifang Kunong LKYDA Team A Laifang Kunobu Panchel ahum amada aduga ani suba quarter final dana All Team A uripok amadi All Team B uripok anina match ki apiba matam amadi tie breaker Panchel amata chanadana match asi draw oibadagi toss na match asi ki akapogi Laibak lepna bada All Team A uripok na match asi mai pakpangoki Chatharakliba football tournaments ki ahum suba quarter final da UPC Kurai Thangjam Laikaina tie breaker KSWC Kurai Kongpalbu Panjil Ani Amada Maitiba Piba Ngamki Bagaloinana Mari Suba quarter final dana ASA Singzamai Kongba Road ki Sanaroi Arbon na Panjil Ama Chanduna Lions Club Kangzabibo Panjil Ama Sinoda Maitiba Piki Matang Tagi Ani dana tournament asigi semi final match ani mak sanaragani Home Suba 7-a-side AIFF Football Tournament English in Taragani Pangi ngasi sanakib ahanba match ta SMDC Sorana SLYO Tech Chimbo Panjil ahum amada maiti papi kre tournament asagi atopa match amadana MSYC More amadi YU Kakching ani na sanakib da Panjil ahum chanaduna draw oiki ngasigi aroiba oina sanakib match amadana Hyrock United na MYC Laiching Mitnaubu yamna lakchana Panjil Taragatrok amada maiti papi ki Ngasi Kwakatel Lai Khuzam Laima Khuzam Laikai da Star Gym Haina Mingtonba Gym Ama Hangdokre Lamdamasida Haurakliba Naharol Kaya na Nishagi Ipakta Laichu Duna Laiba Kaya Asi Ururuga Konsam Rajesh na Lamdamasida Masamu Fana Amadi Tinjang Kaijang Daba Naharol Kaya Semgatuna Makoi gi Tungi Punsida Afaba Mioi Amamam Ohenba Ngamnaba Pandamda Gym Asi Hangdokibani Manipur gi Tongan ba Mafam Singda Gym Kaya Tamduna Tungda Haurokliba Naharol Kaya Bu Masamu Fana Tamnaba Lamdamasida Akanba Ihau Ama Lakanba Matam Adu Yaure Haiba Wafamasi Ngasigi Taramaduda Sarkyakiba Ambagi General Secretary I Bipinna Miyamda Thamki Marcelina Salaning the way the Jim Marino I have some Patabayade, Isha, Saba, Masa Patamaya, Panba, Sagan, Su, Montoni, I'm Sonali, and Joam Suga, Jim Sidiki, Commercial Tokaba, I see high Baksang Pandabaya, they walk it up, Adam the Salan River, Shasutan Tabia de Do, Baksang Patabia de Do, starts in the Sanagadi, so you know, Prania walk on the Masoina, Jim Tamani. और बुलेटिन से हेडलाइंस अमहुना मैम दथमजगे मयाई काबा निसा योनबदा चेनबा मियोय सिंगी मथकता चेराकपीनबा मार्च था फावगी मनुंगदा फर्स्ट ट्रैक कोर्ट लिंगलगनी हाइना चीफ मिनिस्टर एन बीरेन लाउथोक्रे Jarumai Thabana Akoibagi Fiba Mamadi Laibak Leihau Mangan Batanatana Mioibagi Hakchang the Su Sokali Haina Agriculture Minister V. Hankaliana Pongtokli. Jahiyama Fazil Aklaba Salary Pitok Tabagi Mayokta All Manipur newly appointed employees volunteer Singna Kuyatong the Labour PWD office home Lord Singh. Manipur Lengak na Loktak Kananaba Apapa Makalgi Bill Puthokpiyo Haina All Loktak Lake Area Fishermen Union Manipur na appeal Tawakli.
Amasung state level physically challenged sports meet English ani Taragani-pan CFNPD Minister Karan Shyam na ngasi Kumalampak Main Stadium da hawdokre.